Lengak Pariba BJP na Makoi ticket Laothokhre Opposition Congress Party na Mathang Thagi Tang Kun Katreta Pangthokadriba Manipur Legislative Assembly election da Singtam Yauna Sin Nimpu da Mirep Oigaba candidate Kiles Ngasi Laothokhre. Congress Party na BJP ki ticket Fangaudraba intending candidate Singai Duna Late Haibudu Sapsana Utkre. AICC ki CEC in charge amadi General Secretary Mukul Wasnik na Kujek Piduna Thadorikiba Sanda Kanglon Ambagi Matung ina Tangka Ganitona Pangthokadriba Mikala Sigidamak Ahan Batangka Kiwina Sydney Humpugi Manungda Nimpugi Oina Ming Laothokhre Mioy Singh Adudi Congress Party ki MLA Oiriba Kundrakpang Kenra gi TS Lokesor Chief Minister N Biren gi Kendra Oiriba Hingangda Pangaijam Sarachandra Ketrigauda Mohammed Amin Shah Thongjuda Serap Neken Kairauda Thongam Toni Androda Kaisham Ningtem Zau Lamlaida Asoibam Deven Uripokta Nunglepam Mahananda Singjamaida Hanagi ex MLA I Hemosandra Lamsangda Manibabu Konthojamda Laisram Nando Patsoida Hose Sitting MLA Oiriba AK Mirabai Langthavalda Hana Minister Kayarak Oiramlaba Okram Zoy Nauria Pakang Lakwada Sorai Sam Manaukton Wangoi gi Hanagi MLA Salam Zoy Mayang Imphal da Hose MPCC gi Working President Oiriba KS Ratan Kumar Nambol MPCC President Su Oiriba Sitting MLA N Loken Oinam da Hana Congress ki MLA Oiramba I Ivohans B Loinabi Thoksom Itoibi Kumbida Dr. KS Ramesh Lilong Syed Anwar Hussain Thawal da CLP gi Lusingba Oiriba O Ibobi Wangkem da Sitting MLA Kaisam Megasandra Hairokta Hanagi Minister Oiramba Moirangthem Okendro Wangjing Tentha da Hanagi Minister M. Hemanta Khangabokta Sitting MLA Oiriba CLP gi Lusingba O Ibobi gi Masanupa Surja Kumar Okram Wabagaida Hauzi MLA Oiriba Fazur Rahim Kaksingda Khetri Mayung Kennedy Hianglamda Dr. Huidrom Ziten Sungnu da MPCC gi Lusingba Su Oiriba Sitting MLA K. Ranjit Fungyar da Hanagi Minister Victor Kaising Ukhrul ST da Alfred KS Author Singai ST da Sort Basum Cycle ST da Linkim Hauke Karong da Hanagi Minister Didi Thaisi Saitu da Lamtin Tang Hauke Tamai da Dr. Aku Haina Khangnariba GN Kumiteng Nungba STAICC gi CWC member Oiriba Gaikhangam Henglepta T Manga Vaipai Saikot ST da Hanagi Minister TN Haukip Amade Singat Kendra da Tuan Khan Kiamlo Hanjone Ningsingbai Congress Party ki oina sit nimpuda Mirep Laothokhre Singh asigi manungda Hauzi Party asigi oina MLA Taranitoi amade Hanagi ex MLA Taret yauri Hauzi MLA Oiriba Singh adugi manungda Hanagi Speaker TS Lokesor Pasoi Kendra gi AK Mirabai Hauzi MPCC ki President Oiriba N Loken CLP gi Lusingba O Ibobi MPCC ki Working President Kaisam Megachandra ICC ki CWC member Gaikhangam Khangaboki O Surja Kumar Wabagai gi Fazur Rahim Sungnu gi K Ranjit Ukhrul gi Alfred KS Arthur Karong gi Didi Thaisi amasung MPCC gi President Oiramlaba TN Haukip yauri Panbayai MPCC gi oina sengkiba election committee gi makhada leiriba tongan ba Pradesh Election Committee Singna lemna kibagi matungina approve tawraga ekoi koidingai da AICC gi lusingba singna mirep oiba yaba mioi singi les puraga Delhi da satkibane